CSO singna famkiba mifam amadi thamkiba ultimatum amagi matungina ngarang iningthaugi konungda mifam ama kudakta kawiduna famkiba mifam adu yamna thagatningai ni matam chana hambagi damak thagatchari tawbadadi pangan khunai asigi mahut sinduna chatliba mioi sing aduna victim asigi machin amata hangdana amadi koktagi CSO sing amata khanghalamdana hathu hathu chenjinduna kari wari sarubano kari karam mamongda yanaribano haibasi miyamda thamgadabani makhoi adu kana kanano haibasu masak takadabani photo video da ubadadi UMPC gi mihut sing mali iningthaugi statement dasu pangangi CSO haina palli organization mention tawdabana pangan khunai representative asi mioi kharana saba apunbagi look amani hairagadi hektamak yarabra matung tarakpada tawbiganu aduga hayeng date 8 January gi 2025 fawbagi manungda wari sabada yawbiruba mioi singna sengdok kadabani nattaba taragadi kokta da boycott tawjagani kokta gi oiba thabakta miyam na mateng tawrakpa taram na oksai adubu mapu sarga kokta gi wa taramdana matung tawbiganu aikoi nungsi sanana hingminasi hairagadi Jimban khaki nungsiba pamde thamoi gi minungsi utnasi nupi amadi nupa ani dugi marangi matung inna warakpa kaide masjid ki imam amadi sahidaba chinjak bijarakpa haibasi pangan khunaida usitaba oina ui maram aduna ngarang wari sabada yawbiruba pangan CSO gi mioi singna mayek sengna hayeng phawbagi manungda sekdorakadabani natragana koktada laktuna faminagadabani nataba taragadi yaururiba mioi sing adugi mathakta akanba miyeng thamgani amadi thangnaba mikuptagi koktagi CSO singna makhoi boycott tawjagani ngasigi akogi faminariba organization manga adudi Anjuman Islami Mosra Jamiatul Ulama Kokta All Kokta Coordinating Committee All Kokta Youth Voluntarily Organization All Maitai Pangan Youth Association